ꯂꯥꯛꯆꯔꯤꯕꯁꯤ ꯁꯅꯥꯄꯨꯔꯗꯒꯤꯅꯤ ꯑꯩꯒ ꯂꯣꯏꯅꯖꯔꯤꯕ ꯁꯅꯥꯄꯨꯔꯒꯤ ꯌꯥꯝꯅ ꯅꯤꯡꯊꯧ ꯂꯥꯏꯐꯝ ꯂꯥꯛꯄ ꯂꯥꯟꯖꯤꯡ ꯇꯨꯔꯦꯟ ꯑꯩ ꯏꯁꯥꯃꯛ ꯋꯥꯡꯈꯩ ꯂꯥꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯗꯒꯤ ꯊꯧꯃꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯤ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯡꯕꯟꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯎꯀꯜꯒ ꯂꯣꯏꯅꯔꯀꯥꯟꯗ ꯂꯥꯏꯕꯨꯡ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯉꯁꯤ ꯆꯠꯅꯖꯕꯅꯤ ꯉꯁꯤꯁꯤ ꯆꯥꯎꯔꯥꯛꯄ ꯂꯥꯏꯕꯨꯡ ꯆꯥꯝꯃ ꯈꯔ ꯍꯦꯟꯒꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡꯁꯤꯡ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯤꯒꯨꯝꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯗ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯁꯨ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯊꯧꯖꯥꯜ ꯄꯨꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯤꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯊꯧꯅꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯒꯤ ꯂꯥꯏꯕꯨꯡ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯧꯗꯣꯛꯆꯕꯒꯤ 상가 사지 비누에 거야 거야 뒷맛 들려비는 특히 상가 여기 사 ꯂꯥꯡꯕꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯏꯔꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯁꯤꯡꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯒ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯒ ꯊꯧꯅꯤꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩꯁꯤꯡꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯊꯧꯅꯤꯖꯕ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯨꯝ ꯏꯟꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯤꯖꯁꯤ ꯍꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯍꯧꯗꯣꯛꯆꯕꯅꯤ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯒꯥꯏ ꯄꯨꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯊꯧꯕꯤꯕ ꯎꯀꯜ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯑꯣꯏꯅ ꯊꯧꯒꯥꯏ ꯄꯨꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯃꯅꯤ ꯁꯤꯅ ꯈꯔ ꯍꯦꯟꯅ ꯆꯦꯟ ꯆꯣꯡꯍꯜꯂꯒ ꯍꯥꯏꯔꯤꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯆꯗꯨꯅ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕ ꯊꯧꯔꯝꯁꯤ ꯉꯁꯤ ꯍꯧꯗꯣꯛꯆꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯕꯨꯡꯁꯤ ꯆꯥꯎꯔꯥꯛꯅ ꯆꯥꯇ꯭ꯔꯦꯠ ꯈꯔ ꯍꯦꯜꯂꯤ ꯑꯗꯨꯅ ꯉꯁꯤꯁꯤ ꯌꯥꯝꯗ꯭ꯔꯕꯗ 100ꯒꯤ ꯃꯊꯛꯇ ꯑꯩꯈꯣই ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯏ ꯑꯍꯥꯟꯕꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯇꯣꯞ ꯇꯣꯞꯄ ꯀꯥꯡꯂꯣꯟ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯗ ꯂꯥꯛꯀꯗꯧꯔꯦ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯐꯝ ꯇꯧꯔꯀꯥꯟꯗ ꯎꯃꯪ ꯂꯥꯏ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡꯁꯤꯡꯁꯤꯗ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯏꯒꯤ ꯊꯣꯡ ꯍꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯡꯗꯕꯒ ꯃꯔꯤ ꯂꯩꯅꯗꯅ ꯈꯨꯟꯁꯦ ꯂꯥꯏꯕꯨꯡ ꯀꯥꯔꯁꯤ ꯍꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯅ ꯍꯧꯗꯣꯛꯏ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯎꯀꯜꯗ ꯁꯤꯟꯅꯩ ꯑꯗꯨ ꯊꯕꯛꯇꯣ ꯈꯔꯗꯤ ꯇꯧꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯛꯁꯟꯗꯅ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕꯗꯤ ꯉꯝꯗꯅ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕꯁꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯍꯧꯗꯣꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯄꯨꯟꯕ ꯃꯐꯝꯁꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯨꯡꯗ ꯈꯛ ꯑꯣꯏꯕꯅꯤꯅ
ꯂꯥꯏꯕꯨꯡꯗ ꯀꯥꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯐꯝ ꯆꯥꯅ ꯁꯦꯝꯃꯒ ꯀꯥꯔꯒ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯅꯕꯒꯤ ꯃꯐꯝ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯈꯪꯍꯟꯗꯅ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯋꯥꯗꯣ ꯃꯐꯝꯗꯨꯗ ꯇꯥꯟꯅꯕꯅꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯔꯝꯅ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯆꯠ ꯈꯨꯟꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯈꯠꯅ ꯆꯩꯅꯕ ꯋꯥꯊꯣꯛ ꯂꯥꯊꯣꯛ ꯂꯥꯛꯄ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏ ꯈꯣꯝꯖꯤꯟ ꯇꯥꯁꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯅꯥꯀꯣꯅꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯖꯕꯅꯤ ꯆꯪꯁꯟꯅ ꯆꯠꯊꯔꯛꯄ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯅꯤ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯈꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯔꯦ ꯂꯥꯛꯏꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯂꯥꯛꯈꯤꯕ ꯁꯤꯡꯅꯕꯁꯤꯅ ꯑꯩꯈꯣꯏꯗ ꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯃꯥꯡꯍꯜꯂꯒꯦ ꯌꯣꯠꯁꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯕ ꯏꯆꯝ ꯆꯝꯕ ꯅꯥꯎꯔꯤꯒꯨꯝꯕ ꯎꯇꯨꯞ ꯋꯥꯇꯨꯞꯀꯨꯝꯕ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯅ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯑꯒ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯃꯩꯗ ꯑꯩꯈꯣꯏ ꯄꯥꯏꯗꯕ ꯌꯥꯗꯗꯨꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯈꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤ ꯑꯩꯈꯣꯏ ꯉꯝꯅꯕ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯊꯋꯥꯏꯅ ꯄꯣꯊꯥ ꯀꯠꯈꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡꯁꯤꯡꯒꯤ ꯑꯀꯣꯏꯕꯁꯤꯁꯦ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯁꯪꯗꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯗꯣ ꯑꯀꯟꯕ ꯊꯧꯗꯥꯡꯗꯣ ꯂꯧꯕꯤꯈꯤ ꯂꯥꯟꯐꯝꯗ ꯏꯃꯥꯁꯤꯡꯅ ꯂꯝꯕꯤ ꯊꯠꯆꯟꯗꯅ ꯃꯤꯌꯥꯟ ꯁꯤꯐꯥꯏꯁꯤꯡ ꯆꯪꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯐꯤꯕꯝ ꯆꯦꯠꯅꯅꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯑꯉꯛꯄ ꯐꯪꯅ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯛꯏ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯅꯥꯀꯣꯅꯨꯡꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯆꯔꯒ ꯂꯥꯟ ꯀꯥꯞꯅꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯃꯤꯟꯅꯕ ꯆꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯕꯨꯡꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯀꯥꯃꯤꯟꯅꯔꯒ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯃꯤꯟꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏ ꯀꯣꯜꯂꯤꯕ ꯂꯥꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯗꯅ ꯅꯤꯖꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯁꯟꯃꯤꯟꯅꯕꯒꯤ ꯃꯊꯧꯗꯨ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯀꯣꯅꯨꯡꯅ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯙꯧ ꯏꯕꯦꯝꯃ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏꯒꯤ ꯍꯦꯟꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯅꯥꯀꯣꯅꯨꯡꯗꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯄꯨꯟꯅꯕ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯐꯝ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯂꯤꯡꯖꯦꯜ ꯍꯟꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯃꯁꯤꯃ ꯍꯥꯟꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯄꯨꯛꯆꯦꯟ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯁꯦꯠꯄꯤꯔꯝꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯅ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯂꯩꯖꯔꯤ ꯃꯁꯤꯃ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯔꯕ ꯂꯥꯟꯐꯝꯗ ꯊꯧꯔꯕ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯁꯤꯡ ꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅꯕꯨ ꯀꯩꯗꯧꯕꯒꯤ ꯃꯥꯏꯊꯤꯔꯣꯏ ꯑꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯄꯨꯌꯥꯗ ꯌꯥꯎꯔꯝꯕ ꯑꯩꯈꯣই ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯆꯠꯆꯕꯅꯤ ꯃꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯁꯤ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯂꯣꯏ ꯈꯪꯉꯤ ꯑꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏ ꯅꯝꯐꯨ ꯍꯥꯐꯨꯗ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯍꯥꯏꯁꯤ ꯍꯦꯛꯇ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ
sida umang lai matik me lerawa ha ko budo mendo mayam sinsina kaidong wen so madu moi da pitho darem tan sa tebi gano ai khoi su koi iramdam sigi tunggi warkada baisa sing susung mayam sigi bakoi gi hangbam thokpa masagi matik mayai punamak moi bang dana ba punamak se khoi su ngak selega khoi su sasari bani adu tawjari bani mathau mangam se adu kaidong wen so khoi mai thiroi habisibadi mayam da dum khangjan biro सिगुमलबा सना कुनुंदगी निंथौ अमदी हौबुबा मयाम अमा लिंबिरपा हानमक्तदा कायखुमना उचरी अखोयगी अहलुक लाइफामगी इमाइबेंसिंग अहलमन थौकुबिरिबा खुदिमक्तुसु कायखुमना उचरी कुकीगी कांगुप्तगी अखोयगी मैतैगी ग्रुपसिंगदा सिगुमलबा सिंगनबगा मानरबा अखोयगी मैतैगी प्रूफ असे मांहननबैदमक्ता थोरक्लिबा कुकी प्रूफ असे अखोयगी लाइबिरिबा इमा इबेलसिंगनासु तुमभम चाबम खंगना ngasisu asuki matik इमा इबेलगी ओइबा इहौ अमा कन्ना हौरी अदुगा अखोयगी सना कोनुंगुमदगी लाक्पिरिबा अहलमन अमदी मयामगी थौबुबा मयाम अमना लाक्पिरगा अखोयगी इमा तंफालायमबिदा थौनिबा अमदी अखोयगी असिगुमदबा वंगा लाइबिरिबा इमा इबेल अदai अहलमन मयामगा सोर खुरुमिनदुना सिगुमलबा मणिपुरगी लान असे माइ पाकनबैदमक्ता लाक्पिबा यामना थगचै अदुगा अखोयगी सिगुमलबा लानफम असिदा माइ पाकनबैदमक्ता सेंबिरिबा अखोयगी इबुंगपा सिंगना हाइ पुनमकसु हना हना थगचै अखोय पुन्ना होनमिनरकांदा अखोयगी इमा लेबांग मणिपुरबु कैदोंगैदसु माइथिबा ओइरोय अखोय नुपिसिंगी ओइबा ममांगदसु अहानबा नुपी लान अनिसुबा नुपी लान सिमक्तना अखोय मणिपुर इमागी निंगतंबा फंगनबैदमक्ता अखोय नुपीसिंगी अचौबा थौदांग कया अमा उख्रबनी अदुगा हंदकी लानफम असिदसु अखोय नुपीसिंगनासु अचौबा थौदांग लौरगा अखोय लेबिरिबा अहलमन इपाइपन मयामसिगा पुल्लगा अखोय नुपीसिंगनासु अहुमसुबा लान तौरगा हंदकी लानफम असिदसु अखोय नुपीसिंगिसु अचौबा थौदांग लौगनी हाइबसि अखोयगी ngasiगी इमा तंफालायमबिगी मसाइगोंदा लेरिबा इमा इबेल सिंगना masigi asigumnaba sana tononggi lakpiriba miyamda ima iben wangugi oina achepa thajaba thamjari singna haijaraga ai miyamdagi tanjari putho ehakna kai khunaba uchari loina na ngasigi sana konunggi ipaipal hung pa khuding ma putho ehakna kai khunaba uchari ngasigi asigum labas iraba tanja asida asumna miyam si smaina pullaga khana naina tuna akhoi akhangba ahuba punamak takpi tambibagi tanjadu matik dang lokjage haksu me tang ahum dagi ngasi thokliba thodok sida manipur gi kasal koya dagi punamak ibung ipa khudimak saruk ya biduna lanthong khudingda ai ahamade di khalame akhoi manipur gi kano sinde ibung ipa singse asmaina thongna pharamgadra haina khalameba adubu thengnaruba uruba mikutadi aina akhoigi manipurgi ibung ipasing singu thongna phabase leiramdare atu kanna kapna ribalan thamduda adum changba ngambase as akhoigi maitai jati simu thongna phabi leiramdare aduna adagi imai bel sidu chu asoki matikwai adagi mi gi tang hum che gi hor iba lan thamsida dine imai bel singje asoki matikwai Manipur da leiba ipai par isilina khuding magna khangbi ga dabadi Manipur gi imai bel singse kayamuk yamna hataki lan thamsida wa bagi haibado madu makhak akhoi gi ipa ipai par isilina khuding magna khangbi ba aduga asuk puraba tanja sida akhoi gi leibak sibu nga ko mi se akhoi gi sip amadi lei haba sip kana chief minister kaina akhoi na ko central government adagi Manipur government kaina leiraga hataki latham sidadi karimta mayuk ya bidaba adagi haidi leiba parja sinjina isa na iranai hotnaraga haidi latham je adum isa ga iranai isa sirga iranai adum mangje budi pochaka imai bel sinjina karimta su khutta su kai su pai daba thanga pai ba sunate telama pai ba sunate mina sima tawra akhoi na sima langjani haibidi kai no sima wakhal sima leitaba akhoi se
पुलप पुनसन्नरगा अखोइसु लामथिंग लानसिदा अखोइसु सरुक यागनी हाइदना अखोइ इमा इबेल सिंजे चाबा थकप तुम्बा चाबा चंगदगा अखोइ लानफमसि सरुक याबा चटलेबा सिफाई लेरमगसु सिफाई सिंदो लेरमीबा सिफाई सिंदो नोइ मफमसिदा चंगकप यारोय तौबा यारोय कायना इमा इबेल सिंजे हेक ताक्थोक्तना तौजे इमा इबेल सिंजे ai हाइसे हाइएं मपोक खुदिमक्तने अखोइ मणिपुरगी इमा इबेल सिंजिदिने अदुम लेहौरगनि दन जत्ते असोकी मतिक खौना फैबा अखोइ इमा इबेल चाखल्लबा जगादा लेबा इमा इबेलना वाबगा अखोइगी लोइजिंग लोयादा लेबा चिंगनुमनदा लेबा इमा इबेल सिंगना वाबगा कितंग खेन अखोइगी लोइजिंग लोयादा चिंया तन्यादा लेबा इमा इबेल सिंजिने हेना वायबा मोइदी मतम मतमदुगी इरांगदुदा कितंग माइ यारा कइनो तौगरे अदुगा हुजिक मदुमा तौसि काइना तौने अदुगा अखोइगी हेक होबनु मेगी तांगदगी इमा इबेल सिंजे तुम्बा चाबा खंगदगी ngasi फावदा अखोइ युमदा तुमदा खै अखोइदी लमहांगदा तुमगा सोरकदा तुमगा ngasi फावबा लेजरियबा असुकी मति कनो तौना वाना लेजरी हाबिगी वानी इमा इबेल सिंजे